Friends मैम हजिक तौरीबा ईरान की यूएसए की लान से सिगे लान से हजिक यूएसए से मकोई से हेदी लान से माई पाक पंगम्बगी लंबी से सुमो उरक्तबसिदा हजिक मकोइना अरोइबगी ओइना मकोइना हजिक खुद थाबगी वखल अमा लाइसे अखोइगी स्ट्रेट ऑफ हॉर्मुज दा लैबा खाक आइलैंड से हारिबा आइलैंड सिदा मकोइ एनी कंडीशन तौरगा ग्राउंड इन्वेजन तौरनी अदुगा आइलैंड से लौसिनबगी वखलनेबको अदो सिगी आइलैंड से यूएसए लौसिनबगी माखोइद मखोइद सिगी वखल लाइसे सिगी मतांग दे कोइ कइगुम खरा एनालाइज तौसेबा हाइबदि हजिक लान तौरिबसिदा यूएसए अमसुंग इजराइल से ngamba yabagi lambi ama fu laitre adugi mathakta यूएसए दा हजिक पब्लिक मैम से लोइनमक बै लंबी थोक्तना मास प्रोटेस्ट तौरेबा लान से थुना लोइसिलो हाइबगी अदुगा हजिक पृथ्वी पुंबनसु खंगे यूएसए गा इजराइल गा से हजिक फोबदा लान सी लॉस ओइरगा चटले हाइबसे अदुगा अतोपा मना कनोगी अखोगी यूएसए की पब्लिक नसु दुम खंगेबा हाइदि लाइरिबा लान की फिल्म सिदा यूएसए से लॉस ओइरे हाइबसे अदुन हजिक यूएसए न मखोइना खलाइसे लाइबा सिगी 2026 की नवंबर दा यूएस दा इलेक्शन अम लइबको हाइबि इलेक्शन सिदा हजिक अखोगी ट्रम्प की मखोगी पार्टी से इलेक्शन से लॉस होइबगी चांस यामना वांगना लैख्रेबा अदुना सिगी लॉस होइबगी पोचे सिजे खितंग कन्नबगी दमकता हाइतारे मोइना यूएसए ना वखल अमा तौरकने हाइबदी अखोइना कइगुम्बा तोप ngamद्रगसु आइलैंड अमा सुमाइना अखोइना कैप्चर तौरे हारगदी ꯉꯁꯥꯏꯒꯤ यूएसए की पब्लिक सिंगदा मखोइदा अदुगी हराउनबगी हाइतारे अखोइना करिगुम्बा खरदि तौवे हाबदो अदु उतनबगी दमकता खाक आइलैंड से मखोइना हजिक टारगेट तौरपनेबा अदो खाक आइलैंड से टारगेट तौनबगी दमकता यूएसए की साइड तगी अखोइगी मिडल ईस्ट दा यूएस आर्मी लिसिंग यांखै मुक थारखरे हाबगी पाउसे दु मीडिया चैनल सिंगदा दु मैम यावरे अदो सिगी ऑपोजिट अमुका ईरान ना लैंड इन्वेजन जे सि तौरकप मतमदा ngathoknabagi damakta 1 million soldier henna ईरान दसु रेडी द लैख्रेबको अनिमक रेडी अदुम लेरमगनि हाइदि यूएसए तौरबनि ईरान सु दुम तौरमनि मखोइना हानो खंगागा लैरबने तौरप यायबसे अदुगा अनदर वे अमना कइनो हारकांदा खा आइलैंड से लौसिल मतुंगदा अमेरिका ना खल्लिसे मसी लौसिल मतुंगदा खा आइलैंड से लौसिलगदि यूएसए की मखोइगी कनोगी ईरान की बॉर्डर से लानसिलगा ईरान की मनुंगदा लैंड बेट तौरने अदुगा मखोइगी यूरानियम की पोचिंग हुरान लाइदि हुरालगा पुथोरनबगी दमकता अदुगी प्लान अमसु यूएसए ना तौबने से दुम मीडिया खुदिमक्ति यावबनिको अदुदा हजिक प्रॉब्लम ख्वाइदि लाइसिना एनालिस्ट मैम हारिसिना हारिबा खा आइलैंड से सिगी मतुंगदा मखोइना ईरान की मनुंगदा लैंड इन्वेट तौबगी वखलसे माइ पाओय हायबा करिगिनो हारकांदा मखोइसी ईरान की अकोइबिसी माउंटेन रेंज यामना चाउना लैबा हाइतारेको अदुना सिगी माउंटेन रेंज चंगबसी का हेना ngамoi हाबगी पोसे मदुम एनालिस्ट मैम सु फोंदोएबा अदगी हजिक क्वाइदगी प्रॉब्लम अमना यूएसए की ओइना हारिबा खा आइलैंड से सिदा करिगुम्बा यूएसए ने हेक मखोइना इन्वेट तौरपा होबगा मखोइसी हेदी अटैक तौरगा हानबगी दमकता ईरान की साइड तगी मिसाइल कयामदगी ड्रोन कयाम हजिक लोइना टारगेट लौरगा लैख्रबनेबा अदु याम लुदोइनेको यूएसए हजिक आर्मी चंग ngambagi फिवम लैतेबको अदु मोइना नमदना चंगे हारगदि सिदा मी फनायाम सीना दोइनेबा अदुगा हजिक एनालिस्ट मैम हारिसे खा आइलैंड से कइगुम्बा मखोइन इन्वेट हेक तौरपा होबगा विदिन मिनट्स खरगी मनुंगदा हाइतारेको तुगोगी पुंगा फारो हारि मिनट खरगी मनुंगदि अटैक तौरगा यूएसए आर्मी सिन अयाम हापि याबगी लंबी अदुमाइन ओइखिनेबा ईरान हापगी चांस याम वांगेबको अदुना हजिक अमेरिका से पूरा अरोइबा थाक्तनि मखोइ दौज मथा सारसे हाबदि मखोइगी इमेज से अमेरिका दा कन्नबगी दमकता खा आइलैंड से असि खतंग लौसिलगसु फगद्राइन खल्लुबदो सिजो हजिक फेल ओइबगी कंडीशन दा लैयेबा अदुना हजिक एनालिस्ट मैम फोंदोइसिना लैरिबा कंडीशन सिदा यूएसए से खा आइलैंड से लौसिनबा ngамoi अदुगा ईरान की मनुंग चंग ngамoi हाबने कइगुना ईरान मनुंग चंगगदि मखोइ पूरा ट्रैप तौरगा अमु थादोर होइबि हिंगना थादोर ओइ हाइबा पोछि हजिक लोइना मीडिया खुदिमक्ता पल्लेबा मसिगी मरु ओइबा मरम अमदि करिनो हारकांदा हजिक लैरिबा अखोइ ईरान दा लैरि पब्लिक सिंग से अयामना सरकार दा सपोर्ट तौवेबको सरकार दा सपोर्ट तौबनिना मखोइ अदुम ईरान मनुंग चंगपगा अखोइ प्रजा सिंग लैरिबा मोइगी ईरान की आर्मी सिंग पाउ फाउनरगा अदुम कोऑर्डिनेशन तौरगा मखोइ अदुम हातखिनेबको अदो अखोइना सिदा निसिंग बियाबसे इराक की मतमददी असिगी पोचिंग ngamghideba hidi USA yam laina ngamghidana kayin harakanda इराक ta matamda सदाम हुसैन यादव पब्लिक मैम लैखिएब इराक की साइड हाइतारे को अदुना ngसाइगी हाइ पब्लिक सेक्शन दु यामबनिना अदुगी सिंगदुगा यूएस आर्मी के पुल्लगा दुमाइना लंदाबगी ngसाइ सदाम हुसैन दो डिफीट तौखिबनेबा अदु हंदकी ईरान की स्टडी बै यादव खराबुदि लैको अदुसु हाइदी मदुन इंपैक्ट पीबा ngamdaba masingdi yamdaba aduna maram orakanda asigi hajik lairiba condition sida Iran manungda US army na ka ki praja gi mateng loba ngamoi haib aduna ni ko hajik yamna America matha saraga lairise
ꯑꯗꯨꯒ ꯏꯖ꯭ꯔꯦꯜꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯔꯥꯟ ꯃꯅꯨꯡꯗ ꯂꯦꯟ ꯏꯟꯚꯦꯗ ꯇꯧꯔꯒꯁꯨ ꯏꯖ꯭ꯔꯦꯜꯒꯤ ꯑꯥꯔꯃꯤ ꯌꯥꯎꯍꯜꯂꯣꯏꯅ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯃꯣꯏ ꯑꯗꯨꯝ ꯈꯪꯉꯤꯖꯥꯠꯅꯤꯗ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯂꯦꯟ ꯏꯟꯚꯦꯗ ꯇꯧꯕꯁꯤ ꯏꯖ꯭ꯔꯦꯜꯅ ꯇꯧꯕꯗ ꯒꯖꯥꯗ ꯃꯣꯏ ꯑꯗꯨꯝ ꯇꯧꯋꯤ ꯃꯣꯏꯅ ꯉꯝꯒꯅꯤ ꯈꯟꯕ ꯇꯧꯋꯦꯕꯀꯣ ꯑꯗꯒꯤ ꯂꯦꯕꯥꯅꯟꯗꯁꯨ ꯃꯣꯏ ꯉꯝꯒꯅꯤ ꯈꯜꯂꯒ ꯆꯪꯉꯨꯕꯗꯣ ꯍꯦꯖꯕꯣꯂꯥꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯝ ꯍꯜꯂꯒ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯊꯣꯔꯒ ꯐꯅꯌꯥꯝꯅ ꯍꯥꯠꯄꯒꯤ ꯑꯩꯈꯣꯏꯒꯤ ꯏꯖ꯭ꯔꯦꯜ ꯑꯥꯔꯃꯤ ꯃꯌꯥꯝ ꯁꯤꯕꯒꯤ ꯋꯥꯔꯤ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯅ ꯏꯔꯥꯟꯗꯗꯤ ꯀꯩꯒꯤꯅꯣ ꯃꯣꯏꯅ ꯆꯪꯉꯣꯏꯗꯣꯏꯁꯦ ꯍꯥꯏ ꯀꯥꯟꯗ ꯃꯣꯏ ꯑꯗꯨꯝ ꯈꯪꯖꯩꯌꯦꯕ ꯏꯔꯥꯟꯗꯗꯤ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯏꯔꯥꯟꯗ ꯂꯦꯟ ꯏꯟꯚꯦꯗ ꯇꯧꯕꯗ ꯃꯈꯣꯏ ꯍꯤꯡꯅ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯏꯖ꯭ꯔꯦꯜ ꯃꯈꯩꯅ ꯈꯪꯉꯦꯕꯀꯣ ꯑꯗꯨꯅꯅꯦꯀꯣ ꯃꯣꯏꯒꯤ ꯏꯖ꯭ꯔꯦꯜꯒꯤ ꯑꯥꯔꯃꯤ ꯌꯥꯎꯔꯣꯏ ꯍꯥꯏꯔꯤꯁꯦ ꯑꯗꯣ ꯇꯟꯖꯥꯁꯤꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯉꯛꯅꯔꯤꯁꯦ ꯏꯖ꯭ꯔꯦꯜꯒꯤꯗꯃꯛꯇ ꯂꯥꯟ ꯇꯧꯕꯤꯔꯒ ꯌꯨ ꯑꯦꯁ ꯑꯦꯅ ꯃꯈꯣꯏ ꯑꯥꯔꯃꯤ ꯊꯥꯖꯤꯜꯂꯒ ꯏꯖ꯭ꯔꯦꯜ ꯃꯁꯥꯐꯥꯎ ꯌꯥꯎꯗꯕꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯑꯥꯔꯃꯤ ꯆꯪꯉꯒ ꯌꯨ ꯑꯦꯁ ꯑꯦ ꯑꯥꯔꯃꯤ ꯁꯤꯍꯟꯕꯒꯤ ꯋꯥꯈꯜꯁꯦ ꯁꯤꯅꯦꯕ ꯇ꯭ꯔꯝꯞꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯅꯦꯕ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯅ ꯍꯧꯖꯤꯛ ꯉꯛꯅꯔꯤꯁꯦ ꯋꯥꯔꯁꯤꯗ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯐꯤꯕꯝꯁꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯌꯥꯕꯁꯦ ꯏꯖ꯭ꯔꯦꯜꯅ ꯈꯜꯂꯤꯁꯤꯅ ꯏꯔꯥꯟꯁꯤ ꯂꯣꯏꯁꯤꯜꯂ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯒ꯭ꯔꯦꯇꯔ ꯏꯖ꯭ꯔꯦꯜ ꯁꯦꯝꯕꯒꯤ ꯏꯖ꯭ꯔꯦꯜꯁꯤ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯄꯒꯤ ꯋꯥꯈꯜꯅꯦꯕꯀꯣ ꯑꯗꯒꯤ ꯌꯨ ꯑꯦꯁ ꯑꯦꯅ ꯈꯜꯂꯤꯁꯤꯅ ꯏꯖ꯭ꯔꯦꯜꯒꯤ ꯄꯣꯠꯇꯨꯁꯨ ꯐꯪꯍꯟꯈꯤꯕ ꯒ꯭ꯔꯦꯇꯔ ꯏꯖ꯭ꯔꯦꯜꯁꯨ ꯁꯦꯝꯕ ꯑꯗꯨꯒ ꯃꯤꯗꯜ ꯏꯁꯀꯤ ꯊꯥꯎ ꯃꯈꯩꯁꯦ ꯑꯩꯈꯣꯏꯒꯤ ꯏꯔꯥꯟꯒꯤ ꯊꯥꯎꯁꯤꯁꯨ ꯃꯔꯨꯑꯣꯏꯅ ꯌꯨ ꯑꯦꯁ ꯑꯦꯅ ꯂꯧꯕ ꯍꯥꯏꯇꯥꯔꯦ ꯔꯤꯁꯣꯔꯁꯁꯦ ꯑꯅꯤꯃꯛꯀꯤ ꯀꯥꯟꯅꯕꯒꯤ ꯄꯣꯠꯇꯅꯦ ꯃꯈꯣꯏꯅ ꯆꯪꯉꯤꯁꯦ ꯑꯃꯅ ꯊꯥꯎꯗ ꯑꯦꯝ ꯇꯧꯔ ꯆꯪꯕ ꯑꯃꯅ ꯒ꯭ꯔꯦꯇꯔ ꯏꯖ꯭ꯔꯦꯜ ꯁꯦꯝꯕꯒꯤ ꯑꯦꯝꯗ ꯆꯪꯕꯅꯦꯕꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯋꯥꯔꯒꯤ ꯒꯣꯜꯁꯤꯁꯨ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯍꯥꯟꯕ ꯃꯈꯣꯏꯅ ꯋꯥꯔꯒꯤ ꯒꯣꯜꯁꯤ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔ ꯆꯦꯟꯖ ꯇꯧꯕ ꯑꯗꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯗꯨ ꯑꯗꯥꯏꯅ ꯇꯧꯔꯝꯕ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯂꯣꯏꯅ ꯐꯦꯜ ꯑꯣꯏꯔꯦ ꯑꯃꯨꯛꯀ ꯃꯈꯣꯏ ꯒꯣꯜꯁꯤ ꯆꯦꯟꯖ ꯇꯧꯈ꯭ꯔꯦꯕ ꯈꯥꯛ ꯑꯥꯏꯂꯦꯟꯁꯦ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯒ ꯊꯥꯎ ꯂꯧꯕꯅ ꯅꯥꯀꯜ ꯑꯃ ꯆꯠꯈ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯋꯥꯔꯁꯦ ꯍꯧꯔꯛꯄꯗꯒꯤ ꯌꯨ ꯑꯦꯁ ꯑꯦ ꯏꯖ꯭ꯔꯦꯜꯗ ꯃꯈꯣꯏꯗꯤ ꯑꯦꯝꯁꯦ ꯐꯤꯛꯁ ꯑꯣꯏꯅ ꯂꯥꯛꯇꯕꯅꯤꯅ ꯍꯧꯖꯤꯛ ꯑꯗꯨꯝ ꯃꯥꯏꯊꯤꯔꯒ ꯆꯠꯂꯤꯅꯦꯕ ꯑꯩꯈꯣꯏ ꯁꯤ ꯑꯃ ꯆꯞ ꯆꯥꯅ ꯇꯧꯒꯅꯤ ꯁꯤ ꯂꯣꯏꯔꯀꯥꯟꯗ ꯐꯪꯉꯀꯥꯟꯗ ꯍꯟꯗꯣꯛꯈꯤꯅꯦꯕ ꯋꯥꯈꯟꯗꯨ ꯂꯩꯇꯦꯕ ꯑꯃ ꯐꯦꯜ ꯑꯣꯏꯔꯀꯥꯟꯗ ꯑꯃꯃꯨꯛ ꯋꯥꯈꯜ ꯈꯟꯕꯅꯦꯕꯀꯣ ꯑꯗꯨꯅꯦ ꯍꯧꯖꯤꯛ ꯃꯦꯗꯤꯌꯥ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯍꯥꯏꯔꯤꯁꯦ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯗ ꯍꯥꯏꯇꯥꯔꯦ ꯂꯥꯛꯀꯗꯧꯔꯤꯕ ꯑꯗꯨꯝ 48 ꯑꯋꯥꯔꯁ ꯍꯥꯏꯇꯥꯔꯦꯀꯣ ꯀꯃꯤꯡ 48 ꯑꯋꯥꯔꯁꯤꯗ ꯐꯖꯅ ꯑꯗꯨꯝ ꯑꯁꯦꯡꯕ ꯈꯪꯉꯅꯦꯕ ꯍꯥꯏꯗꯤ ꯁꯤꯒꯤ ꯗꯦꯕꯂꯞꯃꯦꯟꯁꯤ ꯌꯨ ꯑꯦꯁ ꯑꯦꯅ ꯀꯗꯥꯏ ꯐꯥꯎ ꯆꯪꯕ ꯉꯝꯒꯅꯤ ꯉꯝꯃꯣꯏ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯁꯔꯀꯥꯔꯁꯨ ꯏꯔꯥꯟꯒꯤ ꯁꯔꯀꯥꯔꯁꯨ ꯇꯨꯕ ꯌꯥꯕꯒꯤ ꯂꯝꯕꯤ ꯑꯃꯐꯥꯎ ꯂꯩꯇꯦꯕ ꯍꯧꯖꯤꯛ ꯐꯖꯅ ꯑꯗꯨꯝ ꯃꯄꯥꯡꯒꯜ ꯀꯜꯂꯒ ꯂꯩꯌꯦꯕ ꯑꯗꯒꯤ ꯃꯈꯣꯏꯒꯤ ꯃꯤꯁꯥꯏꯜ ꯑꯗꯒꯤ ꯗ꯭ꯔꯣꯟꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯏꯖ꯭ꯔꯦꯜꯅ ꯌꯨ ꯑꯦꯁ ꯑꯦꯅ ꯊꯨꯒꯥꯏ ꯍꯥꯏꯔꯗꯣ ꯑꯌꯥꯝꯕ ꯃꯈꯣꯏ ꯌꯧꯗꯕ ꯖꯥꯠꯅꯤꯗ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯏꯔꯥꯟꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯋꯦꯄꯟꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯆꯤꯡꯒꯤ ꯃꯅꯨꯡꯗꯀꯣ ꯃꯤꯇꯔ ꯌꯥꯝꯅ ꯂꯨꯅ ꯃꯅꯨꯡꯗ ꯑꯟꯗꯔꯒ꯭ꯔꯥꯎꯟꯗ ꯂꯩ ꯍꯥꯏꯕ ꯑꯗꯨꯅ ꯃꯈꯣꯏꯅ ꯕꯣꯝꯁꯤ ꯐꯅꯌꯥꯝ ꯊꯥꯗꯔꯒꯁꯨ ꯌꯧꯕ ꯉꯝꯗꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯌꯨ ꯑꯦꯁ ꯑꯦꯅ ꯏꯖ꯭ꯔꯦꯜꯅ ꯑꯦꯇꯦꯛ ꯇꯧꯕꯗ ꯀꯩꯅꯣ ꯇꯧꯔꯤꯕ ꯀꯥꯏꯔꯤ ꯇꯣꯏꯔꯤ ꯃꯌꯥꯝꯗꯣ ꯄꯥꯕ꯭ꯂꯤꯛꯀꯤ ꯌꯨꯝꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯁꯇ꯭ꯔꯤ ꯐꯦꯛꯇ꯭ꯔꯤ ꯈꯔꯗꯨꯅꯦꯕ ꯑꯗꯨꯒ ꯋꯤꯄꯟꯁ ꯁ꯭ꯇꯣꯔꯦꯖ ꯃꯐꯝꯗꯣ ꯑꯗꯨꯗꯗꯤ ꯌꯧꯗꯦ ꯍꯥꯏꯕ ꯑꯗꯨꯅꯅꯦꯕ ꯏꯔꯥꯟ ꯍꯧꯖꯤꯛꯐꯥꯎ ꯃꯄꯥꯡꯒꯜ ꯀꯜꯂꯒ ꯂꯩꯔꯤꯁꯦ ꯑꯗꯨꯒ ꯃꯈꯥ ꯇꯥꯕꯗꯅ ꯉꯁꯤꯒꯤ ꯑꯣꯏꯅ ꯉꯁꯤ ꯑꯍꯤꯡꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯔꯥꯟꯒ ꯑꯩꯈꯣꯏꯒꯤ ꯏꯖ꯭ꯔꯦꯜꯒ ꯌꯨ ꯑꯦꯁ ꯁꯤꯒꯤ ꯑꯦꯇꯦꯛ ꯇꯧꯕꯁꯦ ꯑꯗꯨꯝ ꯑꯦꯇꯦꯛ ꯇꯧꯅꯩꯀꯣ ꯏꯔꯥꯟꯅꯁꯨ ꯏꯖ꯭ꯔꯦꯜ ꯇꯧꯋꯦ ꯏꯖ꯭ꯔꯦꯜꯅꯁꯨ ꯑꯦꯇꯦꯛ ꯏꯔꯥꯟꯗꯁꯨ ꯇꯧꯋꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯁꯣꯛꯄꯒꯤ ꯑꯗꯨꯝ ꯄꯥꯎꯁꯨ ꯂꯩꯌꯦꯕ ꯑꯗꯨꯒ ꯀꯦꯖꯨꯋꯦꯜꯇꯤ ꯃꯁꯤꯡꯁꯨ ꯑꯗꯨꯝ ꯇꯞꯅ ꯊꯣꯔꯛꯀꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯌꯨꯀ꯭ꯔꯦꯟꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯔꯁꯤꯌꯥꯒꯁꯨ ꯃꯥꯁꯦ ꯂꯥꯟ ꯇꯧꯔꯒ ꯂꯩꯔꯤꯗꯅ ꯑꯗꯨꯅ ꯂꯥꯟꯁꯤ ꯀꯨꯏꯅ ꯇꯧꯔꯛꯄꯅꯤꯅ ꯃꯈꯣꯏꯗ ꯗ꯭ꯔꯣꯟꯁꯤ ꯀꯃꯥꯏꯅ ꯊꯠꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯒꯤ ꯑꯗꯒꯤ ꯃꯤꯁꯥꯏꯜꯁꯤ ꯏꯟꯇꯔꯁꯦꯞ ꯇꯧꯕꯒꯤ ꯃꯈꯣꯏꯗ ꯑꯗꯨꯝ ꯈꯔ ꯑꯦꯛꯁꯄꯤꯔꯦꯟꯁ ꯂꯩꯔꯕꯅꯦꯕꯀꯣ ꯑꯗꯨꯅ ꯌꯨ ꯑꯦ ꯏꯗ ꯃꯣꯏꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯥꯔꯃꯤ ꯏꯁꯄꯤꯁꯦꯂꯤꯁ ꯈꯔ ꯊꯥꯔꯛꯑꯒ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯏꯔꯥꯟꯅ ꯀꯥꯞꯁꯤꯜꯂꯤꯕ ꯗ꯭ꯔꯣꯟ ꯃꯤꯁꯥꯏꯜꯁꯦ ꯑꯁꯤ ꯏꯟꯇꯔꯁꯦꯞ ꯇꯧꯕꯒꯤ ꯊꯕꯛꯁꯨ ꯆꯠꯊꯩ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯇꯞ ꯇꯞ ꯆꯤꯡꯁꯤꯜꯂꯛꯏꯅꯦꯕ ꯍꯥꯏꯕꯗꯤ ꯍꯥꯟꯅ ꯌꯨꯀ꯭ꯔꯦꯟ ꯌꯥꯎꯔꯝꯕꯗ ꯌꯨꯀ꯭ꯔꯦꯟ ꯌꯥꯎꯔꯛꯏꯅꯦꯕ ꯑꯗꯨꯅ ꯌꯨꯀ꯭ꯔꯦꯟ ꯍꯧꯖꯤꯛ ꯌꯥꯎꯔꯛꯑ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯔꯝꯖꯥꯟ ꯀꯦꯗꯤꯔꯣꯞ ꯑꯩꯅ ꯆꯦꯁꯅꯤꯌꯥ ꯃꯌꯥꯝ ꯇꯥꯕꯤꯔꯝꯃꯅꯤꯀꯣ ꯔꯤꯄꯥꯕ꯭ꯂꯤꯛ ꯑꯣꯐ ꯆꯦꯁꯅꯤꯌꯥ ꯍꯥꯏꯅ ꯔꯁꯤꯌꯥꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯃꯅꯦꯕ ꯑꯗꯨꯅ ꯍꯥꯏꯔꯤꯁꯤꯅ ꯌꯨꯀ꯭ꯔꯦꯟꯁꯨ ꯍꯧꯖꯤꯛ ꯂꯥꯟꯁꯤ ꯆꯪꯉꯝꯅꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯑꯩꯈꯣꯏꯒꯤꯗꯤ ꯊꯤꯅꯕ ꯑꯣꯏꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯌꯨ ꯑꯦꯁ ꯑꯦꯅ ꯂꯦꯟ ꯏꯟꯚꯦꯖꯟꯁꯤ ꯏꯔꯥꯟꯗ ꯇꯧꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯁꯅꯤꯌꯥꯗꯒꯤ ꯑꯩꯈꯣꯏꯒꯤ ꯆꯦꯁꯅꯤꯌꯥꯟ ꯑꯥꯔꯃꯤꯁꯦ ꯑꯁꯤ ꯊꯥꯔꯒ ꯑꯩꯈꯣꯏꯒꯤ ꯏꯔꯥꯟꯗ ꯁꯞꯄꯣꯔꯠ ꯇꯧꯒꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯇꯞ ꯇꯞꯅ ꯆꯤꯡꯁꯤꯜꯂꯛꯏꯅꯦꯕꯀꯣ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯗ ꯃꯥꯒꯤ ꯄꯥꯔꯇꯤ ꯁꯦꯝꯃꯒ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗ ꯑꯍꯥꯟꯕ ꯀꯥꯏꯗ ꯀ꯭रिꯌꯦꯠ ꯇꯧꯋꯦ ꯍꯥꯏ ꯀꯥꯟꯗ ꯌꯨꯅꯥꯏꯇꯦꯠ ꯑꯔꯕ ꯏꯃꯤꯔꯦꯠꯁꯅ ꯗꯨꯕꯥꯏꯅ ꯍꯧꯕꯅꯦ ꯃꯥꯅ ꯌꯨꯀ꯭ꯔꯦꯟ ꯀꯧꯔꯒ ꯌꯨꯀ꯭ꯔꯦꯟꯁꯤ ꯂꯥꯟꯁꯤꯗꯤ ꯌꯥꯎꯍꯟꯕꯅꯦꯕ ꯏꯟꯇꯔꯁꯦꯞ ꯇꯧꯕꯗ ꯑꯗꯨꯅꯅꯤꯀꯣ ꯔꯁꯤꯌꯥꯅꯒ ꯌꯥꯝ ꯁꯥꯎꯔꯤꯁꯦ ꯔꯁꯤꯌꯥꯅꯁꯨ ꯌꯥꯝ ꯁꯥꯎ ꯐꯣꯡꯗꯣꯛ ꯀꯩꯒꯨꯝꯕ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯄꯥꯔꯇꯤ ꯀꯧꯁꯤꯟꯅꯔꯒꯗꯤ ꯏꯕꯟ ꯔꯁꯤꯌꯥꯐꯥꯎ ꯌꯥꯎꯔꯛꯄ ꯌꯥꯏ ꯍꯥꯏꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯗꯒꯤ ꯃꯈꯥ ꯇꯥꯕꯅ ꯑꯃꯨꯛꯀ ꯀꯩꯅꯣꯗꯒꯤ ꯌꯨ ꯑꯦ ꯏꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏ ꯏꯔꯥꯟꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯂꯥꯟ ꯇꯧꯔꯛꯏ ꯈꯣꯠꯂꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯗ ꯀꯥꯞꯁꯤꯜꯂꯛꯏ ꯈꯣꯠꯂꯛꯏ ꯃꯌꯥꯝꯁꯦ ꯑꯁꯤ ꯄꯨꯔꯥ ꯇꯦꯔꯣꯔꯤꯁꯀꯤ ꯊꯧꯑꯣꯡꯅꯦ ꯑꯗꯨꯅ ꯃꯈꯣꯏ ꯂꯥꯟꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯁꯤꯒꯤ ꯀꯟꯁꯤꯀ꯭ꯋꯦꯟꯁ ꯁꯣꯏꯗꯕꯤ ꯐꯪꯒꯅꯤ ꯀꯥꯏꯅ ꯌꯨ ꯑꯦ ꯏꯅ ꯍꯥꯏꯔꯛꯑꯦꯕꯀꯣ ꯍꯥꯏꯗꯤ ꯃꯈꯣꯏ ꯃꯁꯥꯅ ꯇꯧꯖꯕꯗꯨꯗꯤ ꯑꯃꯨꯛ ꯃꯁꯥꯁꯦ ꯈꯪꯁꯤꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯃꯥꯅ ꯃꯁꯥꯒꯤ ꯂꯝ ꯄꯤꯔꯒ ꯃꯥꯒꯤ ꯇꯦꯔꯤꯇꯔꯤꯗꯒꯤ ꯑꯦꯇꯦꯛ ꯇꯧꯍꯜꯂꯤꯗꯣ ꯏꯔꯥꯟ ꯃꯅꯨꯡꯗ ꯑꯦꯇꯦꯛ ꯇꯧꯍꯟꯕꯗꯣ ꯑꯗꯨꯒꯤ ꯃꯔꯥꯟꯗꯨꯗꯤ ꯃꯁꯥꯅ ꯀꯨꯞꯁꯤꯟꯖꯩꯕ ꯑꯗꯨꯒ ꯍꯜꯂꯒ ꯀꯥꯞꯂꯛꯄꯗꯨꯅꯦꯕ ꯃꯣꯏꯅ ꯁꯤꯒꯤ ꯇꯦꯔꯣꯔꯤꯁꯀꯤ ꯑꯦꯛꯅꯦꯒ ꯍꯥꯏꯁꯦ ꯌꯥꯝ ꯐꯖꯕ ꯋꯥꯔꯤꯅꯤꯀꯣ ꯑꯗꯨꯝ ꯌꯨ ꯑꯦ ꯏꯁꯦ ꯄꯨꯔꯥ ꯍꯟꯗꯛ ꯖꯣꯀꯔ ꯇꯥꯔꯕꯅꯤ ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯒ ꯌꯨ ꯑꯦ ꯏꯒ ꯑꯗꯒꯤ ꯀꯩꯅꯣꯁꯦ ꯀꯨꯋꯦꯠ ꯀꯇꯥꯔ ꯕꯍꯔꯦꯟꯁꯤꯡꯁꯦ ꯃꯣꯏ ꯑꯔꯕ ꯀꯟꯇ꯭ꯔꯤꯁ ꯃꯣꯏꯁꯦ ꯄꯨꯔꯥ ꯖꯣꯀꯔ ꯇꯥꯔꯕꯅꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ
ꯑꯃꯣꯠꯄꯗꯨꯁꯨ ꯑꯗꯨꯝ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯗ ꯎꯠꯊꯣꯛꯈ꯭ꯔꯦꯕ ꯃꯈꯣꯏꯁꯤ ꯀꯔꯝ ꯀꯔꯝꯕ ꯃꯤꯇꯥꯅꯣ ꯑꯗꯨꯒ ꯃꯈꯣꯏꯁꯤ ꯆꯤꯟꯗꯅ ꯑꯃ ꯍꯥꯏꯕꯗꯨ ꯊꯕꯛꯅ ꯑꯃ ꯇꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄ꯭ꯔꯤꯊꯤꯕꯤ ꯂꯣꯏꯅ ꯍꯟꯗꯛ ꯈꯪꯈ꯭ꯔꯦ ꯍꯥꯟꯅꯗꯤ ꯈꯪꯗꯕꯗꯣ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯅꯈ꯭ꯔꯦꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯋꯥꯔꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯋꯥꯔꯜꯁꯦ ꯄꯨꯔꯥ ꯆꯦꯟꯖ ꯇꯧꯈ꯭ꯔꯅꯦꯕ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯈꯨꯠꯂꯩꯗꯨ ꯂꯩꯔꯔꯣꯏꯕꯀꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯒ ꯏꯔꯥꯟꯒꯤ ꯁꯥꯏꯠꯇꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯅ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤꯅ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯁꯁꯦ ꯃꯈꯣꯏ ꯍꯥꯟꯅ ꯂꯥꯟꯁꯤꯒꯤ ꯃꯃꯥꯡꯗ ꯐꯤ ꯂꯧꯗꯕꯤ ꯇꯣꯜ ꯐꯤ ꯂꯧꯔꯝꯗꯦꯕ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯊꯥꯔꯝꯃꯦꯕꯀோ ꯂꯨꯄꯥ ꯑꯃ ꯂꯧꯗꯕꯤꯗ ꯖꯍꯥꯖ ꯆꯠꯍꯜꯂꯝꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯣꯏꯁꯤ ꯖꯍꯥꯖ ꯑꯃꯗꯒꯤ $2 million ꯍꯥꯏꯀꯣ ꯖꯍꯥꯖꯀꯤ ꯀꯝꯄꯅꯤ ꯑꯃꯗꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯂꯧꯔ ꯃꯇꯨꯡꯗ ꯃꯈꯣꯏ ꯍꯧꯖꯤꯛ ꯐꯖꯅ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ $1 billion ꯃꯈꯣꯏ ꯍꯧꯖꯤꯛ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯁꯇꯒꯤ ꯄꯩꯁꯥ ꯇꯥꯟꯕ ꯍꯧꯔꯦꯕ ꯑꯗꯣ USAꯒꯤ ꯋꯥꯈꯜꯗꯤ ꯁꯦꯡꯁꯟꯒ ꯊꯝꯖꯤꯜꯂꯒ ꯄꯨꯔꯥ ꯃꯣꯏꯁꯤ ꯆꯔꯥ ꯆꯦꯜꯍꯜꯂꯒ ꯇꯧꯕꯒꯤ ꯋꯥꯈꯟꯗꯣ ꯂꯥꯟꯁꯤ ꯇꯥꯔꯨꯕꯗꯒꯤ ꯍꯦꯟꯅ ꯄꯩꯁꯥ ꯍꯦꯟꯅ ꯇꯥꯟꯍꯟꯕꯒꯤ ꯂꯝꯕꯤ ꯑꯣꯏꯈ꯭ꯔꯦꯕ ꯏꯔꯥꯟꯗ ꯑꯗꯒꯤ ꯄꯩꯁꯥ ꯄꯤꯗ꯭ꯔꯦ ꯈꯜꯂꯣ ꯆꯠꯍꯟꯗ꯭ꯔꯦ ꯆꯠꯇꯕꯗꯤ ꯌꯥꯗꯦ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ ꯃꯥꯏ ꯄꯩꯁꯥꯗꯨ ꯊꯤꯔ ꯆꯠꯂꯤꯅꯦꯕ ꯑꯗꯨꯅ ꯏꯔꯥꯟꯒꯤ ꯁꯥꯏꯠꯇ ꯑꯗꯨꯝ ꯍꯦꯟꯅ ꯃꯈꯣꯏꯅ ꯍꯥꯟꯅ ꯂꯥꯟꯒꯤ ꯃꯃꯥꯡꯗ ꯇꯥꯜꯂꯝꯕ ꯃꯈꯣꯏꯒꯤ ꯔꯤꯚꯤꯅ꯭ꯌꯨꯗꯣ ꯑꯗꯒꯤ ꯍꯧꯖꯤꯛ ꯂꯥꯟ ꯃꯅꯨꯡ ꯊꯥ ꯑꯃꯇꯪ ꯍꯧꯖꯤꯛ ꯂꯩꯕꯁꯦ ꯁꯤꯅꯤ ꯍꯦꯜꯂꯤ ꯍꯥꯏꯕꯀꯣ ꯍꯧꯖꯤꯛ ꯏꯔꯥꯟꯅ ꯄꯩꯁꯥ ꯌꯥꯝ ꯇꯥꯜꯂꯤꯁꯦ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯁꯇꯒꯤ ꯑꯗꯨꯅ ꯑꯩ ꯃꯈꯥ ꯇꯥꯕ ꯚꯤꯗꯤꯑꯣꯗꯨꯁꯨ ꯃꯌꯥꯝꯗ ꯑꯗꯨꯝ ꯑꯩ ꯁꯤꯌꯔ ꯇꯧꯔꯛꯀꯦꯀꯣ ꯏꯚꯤꯅꯤꯡꯗ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯅꯨꯃꯤꯗꯥꯡꯗ ꯑꯣꯏꯅ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯂꯦꯇꯦꯁ ꯑꯣꯏꯕꯁꯤꯡꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ